Manipur E District Project ngasi Chief Minister Okram Ibovi na hogdokre. Amadi ngasi gi Manipur gi samaj asi kadom da chatliba no khangdaba lamukna raba phibam amada lairiba si atuma maikai da lakna ba aikoi gi wakhalo chumthok pachang haina Deputy Chief Minister Gai Khangam na haikre. Kurumjari ISTV pau miyang tabiriba singutaram nokchare hauzima pungiba pau Manipur E District Project ngasi Chief Minister Okram Ibovina Hotel Imphal da hodokre Misam Raja Singh da Department Mapan gi Service kuntra manga phangangadoriba project asi mapung phana mai pakhana ba honabada district singi DC singna akanba miyang sangbiu haina Chief Minister na makhata na phungbuke E District Project asina remote area da leiriba Misam Raja Singna mari leinaba DC office sing da laktuna Domicile certificate amadi birth certificate na chingba launana ba honabada thengnaramba awaba khudung sadaba kaya adu hantha lagani Bharat Sarkar na ing solution ani kun phawada Bharat ki khungang khudingmak pung kun mari mai phangana ba pandam thamliba ase Manipur gi oina de ing solution ani tara taret phawada manung hanjin ba mafam sing yauna pung kun mari mai phangan ba ngam lagani haike khoi gi Manipur se IT ga khoi angang sing gi chu khoi angang sing gi skill se masi mapanda internationally America da tauba atai da tauba Singapore da Hong Kong da Japan da angang sing si aina thiru kan da yamna leiram khreba ada moju sida lakningi sidai da moju thabuk tawninge aduna koi sida leiriba koi gi atmosphere adu maruina law and order ban blockade yamna frequent ban blockade tawbisi uji koi IT park ta thabuk shuriba koi commissioner sum masai hai hido more than nearly 250 rom moi atop including from USA dagi shu project si moi lawrga thabak shu si mi USA gumbadi schedule si karma matam de loini si agreement tongna ba kanda da tha ani da loini tha ahum da loini tha ma da loini hai base adu project si moi digi engage torga lawrga angang sing si tum da cha dangi thabak sujaraga ban blockade na la pangam dadna matam khra soina ramane aduna USA gi project se makha tabdi pi line amuk review tawne na amuk withdraw tawhibra khangdi aina appeal tawjaninge koi yaring he disturbance ban blockade se machine maram moina achoki matik koi gi development sidaida yamna koi kumang saksin gadaba se sukki matik backward oidna leire Department of Information Technology Manipur amadi Manipur State IT Society na sinduna pangthokiba thoromaduda Deputy Chief Minister Gai Khangam Information Technology gi Parliamentary Secretary Victor Kaising Chief Secretary Ornava Kishore Information Technology gi Commissioner PK Singhana singba American Sarukya ke Private IT company singda Chief Minister na appreciation certificate piduna ikai khumnabut ke Deputy Chief Minister Gai Khangam na Information Technology sakulakpagi matung ina Prithvi ase pikshilakle athapa lebak amada pangthokpa thodok wathok sing mikupta ubangam ni haike Information technology as a two-pronged approach or a meaningful. From one side, what the administration are doing for the people, habesima connect all of them. Then some the recipients in aduna, information recipients in aduna, also feedback ama government da, ama the administration da, maru sing da, masikai tauri, haidana praja common people sing maso. Makogi afaba pataba pamba panu mayam se masi intern akonesu information people mo aduga yam kanaba faidigi afaba kanaba device amani Ngasigi Manipur gi samaj asi kadom da chatliba no khangdaba lamukna raba phibam amada lairiba asi atuma maikai da laknaba aikoi gi wakhalo chumthok pachangi haina Deputy Chief Minister Gai Khangam na ngasi hotel grand da pangthokpa ahanba Manipur educator mindset workshop hogdopagi thorom da haikre mangna makhata na haikibada pangthokliba workshop asi international character leiba yamna maru oiba matam asika chanaba amane samaj asida mioiba amada maru oiriba si wakhalol adune afaba amasung phattaba oirabasu wakhalol aduna chumdrabadi kaidongaida afaba maikaida chatloi haike mission prab long no orbasu masi mindset se sumna bata di afaba maigaida satpasingam de akoi si hojik kan se akoi samaj se masi
lamuknaba kadai bu ko chali ba se hai ba se koi khangda ba makai lamukna le ba adu ki problem ni akoi samaj na thengnari ba se where I'm heading for ai kadai da chali hai ba se masi confused oi ba state of mind da le ba maduna expression so confused to maduna samaj se masi tangdu le ta da samaj da oi Higher and Technical Education Department Sinba Amadi International Youth Fellowship South Korea na conduct tawduna pangthokpa thoram aduda Education Minister Dr. K. Ratan Kumar, International Youth Fellowship ki General Secretary Za Hong Kim Amadi International Youth Fellowship Odisha gi Director Su Yeon Kim Su Sarugya ke thoronga mari lainana Education Minister Dr. K. Ratan Kumar na haikibada workshop asina educators singda afaba wakhlol sing pibangam lagani Higher Education amadi International Youth Fellowship ki marakta cooperation hena lainaragani haike. Faced with these realities, problems of education cannot be discussed in isolation. A comprehensive view of the causes and effects of the various problems in the field of education is very much called for. Parents and teachers should be the effective and the motivating forces of the students besides guiding them. The parents and teachers not only play an important role in sensitizing students about their educational and career choices, but also in leading a quality life. This workshop is mandated to coordinate youth organizations in the country to ensure their development and empowerment through structured organizations, collaborations, and networking. Krishna Janmana Lakpada Manipur gi Deputy Chief Minister Gai Khangamna Manipur Miyamda Maru Oina Hindu lining sa pasingda ya proposal pirakle Niminasina Lakpada Manipur da Santi Laiba Tangdu Laitana Ingna Chikna Hana Sunaba Yaudaba Nungayai Panapan Balamdam Ama Bhagavan Sri Krishna na Pibiba Orishanu Haina Deputy Chief Minister gi Pausel Yai proposal Serolasina Fungurakte Hauzigaten Mavem Tulokjari Osa Pain Relief Ointment Khwang naba, ok chikpa, tang chikpa, khu naba ni singbada sinaba yarba, lipsap tukna puthok saba, Osa. Miyam ki nuairaba pausel, mathangda domna Delhi chatpada Look Active Hospitality Services na miyamda air conditioned rooms, ethnic cuisine amasung taxi ki khudong chaba tham. Please contact 0999055302 or 0982181945 Look Active Hospitality Services, assurance redefined. Masi awang poki ahanba TMT bars industry ni. Industry asi 1993 ki December thada linkha chekibani. Saiji TMT bars asi German technology na sajabani. Saiji TMT bars asi awang poki ising sitka yamna chanai. Aikhoina yum sajabada TMT bars asi sizinajai. Saiji TMT bars sengba sagatpa khudingmak aikhoi gi marup ni. Unified Academy, Kwakathil Bazaar, Airport Road. I'm Sophia Warapon from Wangoi. My state rank list is 7th in the 2016. I would like to extend my heartfelt gratitude to the teachers of the Unified Academy. I'm Ramon Roma. I got 10th position. For this, I would like to thank all the teachers of Unified Academy. Open heart surgery now in Manipur, only in Sky Hospital. Announcing free open heart surgery for children led by Dr. L. Sham Kishore, Chairman and Chief Cardiologist, Sky Hospital. Operation on 3rd and 4th September. OPD on 3rd September by Dr. Ajay Kaul, who has performed over 15,000 heart operations. For more details, please contact reception Sky Hospital. Lengshin Birao, Sarma Opticals, BT Road, Imphal. Special offer pijabaga loinana hodok chare lens khaktumak laigadaba scheme scheme asi pambiba singna isagi mit kachana pa fiber lens ama lebigadabani aduga adomgi apamba frame ama free de pijagani khudong chabasi logbiu nasimak lengsin birau Sarma Opticals opposite Johnson School BT Road Imphal. Compassion Care actions the quality of your life. Commit to be fit cause your life matters. Hello Doctor. ISTV's live phone-in program based on health care enhancement will be launched on the 25th August, Thursday 2016 at 6 p.m. on ISTV Channel 2. Hurry to get health tips from the guest doctor. Make out your queries. Our telephone number
442336. Break matung may amutaram nokchari. All Manipur written test successful candidate male constable 2013 na sarkar na recruitment sanararoi haina lakthokhibabu yaningdaba phungdoktuna satkiba hingongyai dagi matam kaktaba satharakliba Manipur ban na maram oiduna khwaraban kaithelda mi laknabagi chang nemkhre lambi da gari amadi mi chatpagi chang hanaga manakhide mai loisang thong hangna khide sarkar gi loisang sing mi kabagi chang hanthake zathariba ban asibu sogat pani singnaba mi kayana mafam kharada achat awok sing thingba amadi lambi da tayar mai thabagi thabak chathake पुलिस ना पामदबा थौदोक थोक्तनबा अकनबा मवंगदा सेक्शन थौरांग लौखटखे लमफेल सना कैथेल दसु बन सौगतपा सिंगना लमफेल कैथेल थांगैबन वाथम निरकना चिंगबा मफम सिंगदा लंबी थिंखे अमरुमदा हौजिक पुलिस कांस्टेबल रिक्रूटमेंट पांथोखरबा मतुंगदा कैंसल तौखिबदगी ओरकलिबा फिबम मसिकी मतंगदा ngasi चीफ मिनिस्टर अक्रम इबोबिना होटल इम्फाल दा थौरम अमा यावरबा मतुंगदा पाउमिसिन हंगबा वहांगी पाउकुम पीबगी महुत्ता Manipur dadi banasi adumak sathaduna lairagadabani masidi anoba wafam ama natti haina chief minister na phungdok lomkhe Amaromda thorom adubu saruk yaba lakhiba deputy chief minister gai khangam nasu pangmisingi bakum pibagi mahutta hayeng iskonda pangthogadaba Krishna Jarma yawba lakpada maki oiba wafam phongdokke hairamkhe ada hayeng kan do ai kan iskonda unarasi hayeng ko Manipur da mitop miancha sing nongmagi sangsilakpadagi lamdam asigi yalongmi singi masingdagi hengalakpa yabagi phibamda lakpa amadi yalongmi sing kanaba bill puthoktuna act to onthoktuna chana hangadabani haina Joint Committee on Inner Line Permit System na Manipur miyamga loinana khongjang changsilingai cherakta mitop miancha singna masing hengat khraba Tripura da indigenous people singna makhoigi saktam mangdana ba khongjang changsinba horokle ngarang indigenous people's front of Tripura gi activist sing amadi tongan ba lup singna makhoigi tokhai ba Tripalen semna ba dabi tawduna sangsilakpa khongjang da Tripura gi Chongmo High Town da khongjang sangsiliba miyoi singa mafam aduda leiramba atopa kangluki miyoi singi marakta ungkatna bathorukpadagi dukan yauna gari kaya khongjang sangsiliba kangbuna mai thakre nakal anigi ungkatna ba amadi police na miyam adu control tawnaba khonabada miyoi kungi mathakta asopan nangkre mafam adugi akoibada pamdaba thodok thoktanaba ngarangdagi CRPC gi section 194 gi makhada athingba thamkre Amaromda Tripura da CPM worker ni haijaba Bangladesh refugee singna Yellow Tripuri singda miyot minei chatharakpada center na khut thingjingadabani haina North East Indigenous Peoples Parliament ki coordinator Ningthaujalam Chana ngasiman press club ta pangthokpa paumi singa unabada phongdokre mana makhata na haikibada ngarang Indigenous Peoples Front of Tripura na sinduna 6 schedule chatna hankiba numit ningsingduna miyamgi khongsat ama chatpaga loinana Tripura gi Yellow singi oiba state ama semnana ba khulaw kya lawke Miyamgi khongset adu CPM gi worker kharana nung thaduna thugaiba amadi gari mai thaba yauna thabak thoram kaya satharakpadagi misi mina thokiba thodo adu indigenous people's parliament na haksin na lawi wafumasi center na miyeng sanduna Bangladesh tagi lakpa musing mayumda halan khinaba thabak paikadabani thodo asi Tripura gi chief minister na losin naba honaroidabani haike hojik changsilapadi punna mi nifuma toi soe aduga masigi manung nifuma toi sigi matakta amu mi taruka madi confirm that hojik pawda sire aduga matakta mi kaya ama hojik pawda mange and then 44 salai dana haiba si laksin nabadi khonadi live active na internet natraga social media me amsi shut down to giba aduga TV channel me amma shut down to giba sna Tripura se paw phawna bangam tabagi angak pomom da manik sarkar na thamjan kre NIPP na Northeast Indigenous Peoples Parliament na kudakta haiba action na se lekka dabani amdi communist party of India na marxist na hojik NIPP amadi Northeast ki miyam da lale haiduna apology togodabani loina manik sarkar masamana thodoka se ma ki thoinsini aduna maha masama che lale haiduna apology toba loina na mana miyam da Northeast miyam da lale haiduna hajibam thoi Thangmaban Kendragi tongan ba mafam singda sewerage project ki pipe phumnaba lambi tokharakpadagi satok chasinda chawna khudong sadaba mayapnare masa gi mayumda gari 1000 ba yadabadagi lambi machinda gari khamlaga khongna changnare ising leiraga sijinaba mafam singda water tanker sing 1000 ba yadabadagi chawna khudong sadaba mayapnare
पाइप फुंबा लोइख्रबा मफमसिंगसु लंबी सेमजिनबगी थबक्ति पाइप फुमलिबा कांगबुना तौदे हाइदुना निंगथिना सेमजिनलमदबदगी तंबीगी मफम कया कोम साबा यावरे हाइरे नेशनल हेल्थ मिशन डाटा एंट्री ऑपरेटर ओइरिबा खुराई पुथिबा लेकाइदगी कुमुकचम जय कुमार गी युमदा सकंगदबा सिंगना बॉम थमलंबा थवंगबु यानिंगदबा फोंदोक्तुना लंफेलदा लेबा हेल्थ सर्विसेस के डायरेक्टोरेट ममांगदा हेल्थ मिशन अमदी डायरेक्टोरेट की स्टाफ सिंगना सरुक यादुना वाकनिफम चथख्रे मियांगी मरक्ता बॉम लंसिनबिगनु हाइना वाकनिफम अदुदा सरुक याकिबी नुपी अमना फोंदोरखे ख्वाइदे यानिंगदबसे एनी नुंगाइतबा खोटपा लेरगसु वारी वाताई सानरगा या याननब पुरकनबदु पामजै अदुबो अखोइगी एता बोम अमा थमगा अखोइगी अखा किहनब खोटहनब तौबसे अखोइ नुंगाइते कगिनो हाइबदि बोमदो थममबसिदा युमदुदा थममबदा अखोइगी अंगांग नत्रगा युमगी अहल लम लोइ लेरि अदो बोमसे उदब अखोइबो खंगदेबा म्याम अम लेरि बोमदो पाइरा पुसले हाय अदो पुखाइब थोअमदि कोई माना थममिबा माना टारगेट तौरिबा मीदुदा खतना तना युमगी मियोइ म्याम अमदु सोकनी हाइना हाइजनिंग अदुना मतुंग ताबददी असुमायन तौबा थबकसे तौबिगनु अदुगा इंगना सिगना वारी सनरगा लोचन बियो अदुना असुमायना खंग अकीबक तौबा तौबिगनु ना हाइजनिंग लंगथबाल केंद्र की माइबम लेकाई ग्राम पंचायत वार्ड नंबर 3 की सेंग येनबदा नेशनल फूड सिक्योरिटी एक्ट की कार्ड पाइबा खक्तमक सेंग लौबा यागनी हाइना खंगलकपदगी कार्ड पाइदबा सिंगना सेंग येनबा यारोय हाइदुना इरांग हौरख्रे नुपी अमना फुंगोरपदा कार्ड मसिंग सुना पाइरबा मतमदा सेंग येनबियु हाइखे मसीगी मफमसिदा सेंगी कार्डसे पुलपना चामगा हुंद्रा लेबगी मनुंगदा कनो कार्ड 70 खक नत्रा 70 खक येले अदुबो अरेंबा कार्ड सिंसे मसी फंगलिबा मखैदी सेंग येमफमदा अखोइ सेंग येमबिगनु हाइदना अखोइ हाइजरुरे मसीगी मतुंगदा नमदना येलपा ताराबदी कनो लेकाइसिगी मियोइ मी मयामसिना अदुना अखोइ अकनबा एक्शन अखोइ चथगनी हौजिक मरोइबा पाउमु मणिपुर ई डिस्ट्रिक्ट प्रोजेक्ट ngasi चीफ मिनिस्टर अक्रम इबोबिना हौदोख्रे अमदे ngasi gi मणिपुर के समाज असि कदोम न चलिबनो खंगदबा लमुकना रबा फिबम अमदा लेरिबा असि अतुम माइकेदा लाकना बा अखोगी वाखलो चुमथोक चंगी हाइना डेप्यूटी चीफ मिनिस्टर गाय खंगमना हाइख्रे आइस्त्री पाउमिंग ताबिरबा सिंगबम कहना खुरुमजरे